ahingdako nupa ama respected haige haibadi aigi dharma na aina ningba aigi dharma na mi ama bo haithiyo haina tambi dabane na aigi dharma de na de adungba tambi dabane na respected sir amana aishubo rongmai nupi kabui nupi hena mention tawbirakpa indigenous oiba wafam gi matung inna indigenous ki phi masak khangbiyo haina ai hana haijaninge ai si tangkhul community ni ai kabuina te aina hujik sheliba ai gi phijol ase akhoi gi tangkhulonda foray kashan haina kaubani asi se aina hujik mayam gi mamangda aina haibishi ma shu ta shunu haina haibani mi jati shugyaw yaw daba mi du pallaga mana ngang bu mi jati du nungai roi ba ngang ning shu ai gi jati da ngango haina haining ba ko mana ngang bu du ai gi shu phaningai oramgani adudagi aina hena singningai shu oramgani hena haininge maramdi mana ngangba matamda kabui amasung rongmai gi matang da mana ngarang ngange ado ching da leikraba akhoi gi zalengrong group ki Kangu si ching da lei bongondana rongmai haina kowe aduga tampakta 87 village leye adungondana kabui ani she rongmai phuru radi kabui tholakani kabui phura di rongmai du tholakani habse